Hello. Hello. Khurumjari mayam call tawjari BJP Central Office ki call tawjarapaneba. Hujikse BJP na samwate survey na program ama pangthokjari masiga mari leinana party ki call tawjarapaneba. Ki oiba fibam se koi pumnamakki oinadi laibok thibani aduiba taragasu atuba matamda tangulik tana leibo lamdong oirase haina pawja puttarali. Ado mayam call paidiraise Jumira oibidora. Man. Mayam nungaibiribro kamay tawbirige. Si hojik matamsida bu nungaibra na hangaisne hena ngakreda. Hoi khoi khongjai haukiba tha khara sidagi lamdam asigi oiba fibamse yamna phabadi oidre adubu mayamna thajaba pijari BJP ki luchingba sindagi horaga karyakarta khudimuna adogi damakta lepiri haina central amadi state ki leadership na thajaba pibiragli ado BJP ki sarkarna songi kari mating tawba yagani tawhaningba mating leragadi habi Asayodana bu kari kana doino da moigide hangba ngantani thabakti adum oiroi pallaga adum leikhada dubu lekandabda. BJP ki karama scheme nadi khwadigi hena pambiba scheme odibage. Yare BJP o April lekhare. Ana scheme badi apply tawraga pambiba di leibikhraba natro. Apply di mayam tawe phangsu phangdre hosu hona ningdre pele. Ado waroi boina memgi wakhalda topa party natragana topa leader na lamdam asigi waroi sinase purokpa ngomgani haibagi thajabadi leibikra. Yare sa noi BJP wari je tu gai thabak sile.